Hairang Lairang channel na mayam gidamakta pujarakliba Phunga Wari asi channel asigi Phunga Wari bu leptana tabiriba Kaisampat Leimazam Leikaidagi Marup Bonina Tabirakpani Hauzik mayam gi mafamda khudol tamjari Phunga Wari migi haurakpham Thaina mamangaida Jili Mosiro kaubi nupi ama leirami Mahakna nongma nungsit kanna sitpa Jingdon amada hiptuna potharingaida kha thangba maikaidagi lechil mapayama pairaklami lechil aduna asum paisilaktuna mahakpu ngaihaktang pungkup kupsilamlaga mangkhri numit asidagi hauna Mosiro adu kumtha lepki matamgi matungina mahak ora haibadi lai othe haibadi kai amasung aliyu haibadi mi haina kauba machanupa ahum pokhi Machanupa ahum asi mamana yokpiduna amasung yamna luna chana senabiduna mamaga chaurak sanglaklaba matam phawba leiminare makhoi ahum asigi maraktagi khwaidagi iton tonba machanupa aliyuna mamana khwaidagi hena luna taurami mama asi chahi yamsilaktuna ahal oisilakle machil manau ahum asina mamana sonjilakpada kamdauna Mamabu yok thaksigi haina khanarami mamai thangda makhoi amamamgi yumda mama asi nongma lehelasi aduga mamabu luna nungsina yoklasi haina makhoi hum yanare adubu machanupa ahal oraga leiminaba numitta mama asi laihau kanna hauduna hektanai amasung yamna wai machanupa ani suba othega leiminaba numit adudasu Mama asi masada ihei hainingba poklamde amasung ipa pakhatlami machanupa ahum suba atonba aliyuga leiminaba numittadi harau lei amasung machanupa nasu mamabu yamna luna senaduna thami mama asi machanupa atonba aliyu migi manakta leiraga sininglami amasung machanupa nasu madu pamjarami Mamana pamlibasi thungnanaba aliyuna hu haplaba morok kharagi matengna mamabu khara hena thujinna sihananaba upay ama puthokle asigumba nganglaba saraba morok khuba mama mahakna isingda phutlaba morok mahi adu mamada pithakle adubu angakpadi morok mahi adu thaklaga mamadu sibagi mahutta henadum masa phagalakle Machanupada mamana morok mahi adu leirabadi kharaga thakige pikho hairami adumakpu hana masa adu solabanina mahak masa ting launa kanbadi ngamdre amasung matamgi matung ina siramda yawraklabada machanupa aduda mahak hek sibaga lona tuminna phumjilu magi mongpham mathak aduda phunga oina Mai horaga sak thongu haina hairami mama asi maraibak phaba numit amada machanupa atonba aliyuga leiminaba matamda siri hek sibaga aliyuna mama asibagi haksang adu mamana takpiba matungina phumjile masi loibaga magi yumgi akoibada mahakna mi phumpham mongpham manba atei mongpham kayamuk amasu tawthoktuna semle Numidang wairamda machanupa yaima othe haibadi kai adu mayumda halakli mama adu leiramdabaduda mahak nungaitre amasung koichat chatuna mamagi asiba masa adu thiba haurakli mahak mamagi asiba hakchang phumpham mongpham adu yamna khangninglami mayamba ahal ora haibadi laina mamagi maramda waruraganu haina themjinbiki adubu Mahakna mamagi asiba hakchang adu yumgi kachin koya phauba koithi thirami mamai thangda mayamba ahal ora laina manau nupa yaima othe kaigi mangaksamda magi makhutna nanki masigi numittagi hauna kaina mangak asi haiduna yet oi amasung matunglomda yengba ngamkhide numit asidagi hauna kaigi mangak asi saru ama tamak panki amasung mamang natana yet oy amasung matunglomda yengge haibadi masa pumnamak asi punna laithoktrabadi yakidre
ꯑꯣꯊꯦꯅ ꯃꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯑꯃꯨꯛ ꯍꯟꯅ ꯊꯤꯈꯤꯗ꯭ꯔꯦ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯗꯨ ꯃꯃꯥ ꯁꯤꯈꯤꯕꯒꯤ ꯑꯋꯥꯕꯗꯨ ꯈꯥꯡꯗꯨꯅ ꯂꯩꯈꯤ꯫ ꯃꯃꯥ ꯁꯤꯈꯤꯕ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯊꯤꯡꯕ ꯉꯝꯕ ꯄꯣꯠ ꯅꯠꯇꯦ ꯍꯥꯏꯕꯗꯨ ꯃꯈꯣꯏꯅ ꯈꯪꯈꯤ ꯑꯃꯁꯨꯡ ꯃꯃꯥ ꯌꯥꯎꯗ꯭ꯔꯕꯗꯤ ꯃꯈꯣꯏ ꯑꯍꯨꯝꯁꯨ ꯄꯨꯟꯅ ꯂꯩꯃꯤꯟꯅꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯈꯟꯅꯔꯤ꯫ ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯐꯝꯃꯤꯟꯅꯗꯨꯅ ꯀꯗꯥꯏ ꯀꯗꯥꯏꯗ ꯂꯩꯁꯤꯒꯦ ꯍꯥꯏꯅ ꯈꯟꯅꯕ ꯍꯧꯔꯤ ꯑꯃꯁꯨꯡ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯃꯐꯝꯗ ꯂꯩꯕ ꯍꯧꯈꯤ꯫ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤꯗ ꯂꯩꯔꯤꯕ ꯈ꯭ꯋꯥꯏꯗꯒꯤ ꯇꯥꯡꯕ ꯃꯐꯝ ꯑꯗꯨ ꯃꯈꯣꯏ ꯑꯍꯨꯝꯃꯛ ꯄꯥꯝꯂꯝꯃꯤ꯫ ꯃꯈꯣꯏ ꯑꯍꯨꯝꯃꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯑꯃꯅꯁꯨ ꯄꯥꯝꯕ ꯃꯐꯝꯗꯤ ꯇꯝꯄꯥꯛꯀꯤ ꯂꯝ ꯑꯁꯤꯅꯤ꯫ ꯀꯅꯥꯅ ꯀꯗꯥꯏꯗ ꯂꯩꯒꯗꯒꯦ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯃꯁꯦꯜ ꯂꯦꯞꯅꯕ ꯉꯝꯗ꯭ꯔꯕꯗ ꯃꯃꯩꯊꯪꯗ ꯂꯝꯖꯦꯟ ꯇꯥꯟꯅꯔꯒ ꯑꯊꯣꯏꯕꯅ ꯇꯝꯄꯥꯛꯀꯤ ꯂꯝꯗ ꯂꯩꯅꯔꯁꯤ ꯍꯥꯏꯅ ꯂꯦꯞꯅꯔꯦ꯫ ꯑꯔꯥꯞꯄ ꯂꯝ ꯑꯃꯗ ꯆꯩ ꯑꯃꯒꯤ ꯃꯇꯣꯟꯗ ꯅꯥꯄꯤ ꯆꯕꯨꯟ ꯑꯃ ꯀꯤꯁꯤꯟꯗꯨꯅ ꯌꯨꯡꯂꯤ꯫ ꯃꯈꯣꯏꯅ ꯂꯝꯖꯦꯟ ꯇꯥꯟꯅꯕꯗ ꯄꯥꯏꯒꯗꯧꯔꯤꯕ ꯂꯝꯊꯨꯡꯐꯝ ꯑꯗꯨ ꯃꯁꯤꯅ ꯑꯣꯏꯅꯔꯤ꯫ ꯆꯩ ꯑꯁꯤꯒꯤ ꯃꯇꯣꯟꯗ ꯊꯦꯠꯂꯤꯕ ꯅꯥꯄꯤ ꯆꯕꯨꯟ ꯑꯗꯨ ꯍꯥꯟꯅ ꯄꯥꯏꯕ ꯉꯝꯕ ꯑꯗꯨꯅ ꯑꯊꯣꯏꯕ ꯁꯛꯅꯔꯁꯤ ꯍꯥꯏꯅ ꯌꯥꯅꯔꯤ꯫ ꯂꯝꯖꯦꯟ ꯑꯗꯨ ꯑꯀꯛꯅꯕ ꯃꯐꯝ ꯑꯃꯗꯒꯤ ꯊꯥꯔꯦ ꯑꯗꯨꯒ ꯑꯣꯊꯦ ꯀꯩꯅ ꯊꯣꯏꯔꯦ꯫ ꯑꯣꯔꯥ ꯂꯥꯏ ꯑꯃꯁꯨꯡ ꯃꯅꯥꯎ ꯑꯇꯣꯟꯕ ꯑꯥꯂꯤꯌꯨ ꯃꯤ ꯑꯅꯤꯃꯛ ꯌꯥꯝꯅ ꯅꯤꯡꯕ ꯀꯥꯏꯔꯦ꯫ ꯑꯗꯨꯅ ꯑꯃꯨꯛꯀ ꯍꯟꯅ ꯂꯝꯖꯦꯟ ꯑꯗꯨ ꯇꯥꯟꯅꯁꯤ ꯍꯥꯏꯔꯤ꯫ ꯑꯣꯊꯦꯁꯨ ꯌꯥꯔꯦ꯫ ꯑꯣꯔꯥ ꯂꯥꯏꯅ ꯂꯝꯖꯦꯟ ꯑꯁꯤ ꯃꯅꯥꯎ ꯏꯇꯣꯟ ꯇꯣꯟꯕ ꯑꯥꯂꯤꯌꯨ ꯃꯤꯕꯨ ꯊꯣꯏꯍꯟꯅꯤꯡꯈꯤ꯫ ꯃꯍꯥꯛ ꯃꯁꯥꯅ ꯂꯝꯖꯦꯟ ꯑꯁꯤ ꯊꯣꯏꯅꯤꯡꯗꯨꯅ ꯂꯩꯔꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕꯗ ꯂꯝꯖꯦꯟ ꯊꯣꯏꯕ ꯁꯛꯀꯦ ꯍꯥꯏꯔꯕꯗꯤ ꯂꯤꯔꯨꯡ ꯑꯃ ꯇꯦꯟ ꯑꯃꯒ ꯁꯥꯔꯒ ꯄꯥꯏꯌꯨ ꯑꯗꯨꯒ ꯂꯣꯠꯇꯨꯅ ꯂꯨꯝꯗꯨꯅ ꯂꯩꯔꯒ ꯆꯩ ꯃꯇꯣꯟꯗ ꯄꯨꯜꯂꯤꯕ ꯅꯥꯄꯤ ꯆꯕꯨꯟ ꯑꯗꯨ ꯀꯥꯞꯄꯨ ꯍꯥꯏꯅ ꯇꯥꯛꯄꯤꯔꯤ꯫ ꯑꯥꯂꯤꯌꯨꯅ ꯃꯌꯥꯝꯕ ꯑꯍꯜ ꯑꯣꯔꯥꯅ ꯍꯥꯏꯕ ꯃꯇꯨꯡ ꯏꯟꯅ ꯂꯝꯖꯦꯟ ꯑꯁꯤ ꯊꯣꯏꯕ ꯁꯛꯂꯤ꯫ ꯃꯁꯤꯒꯤ ꯃꯅꯥ ꯑꯣꯏꯅ ꯃꯍꯥꯛ ꯃꯥꯂꯦꯝ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯐꯕ ꯂꯝ ꯑꯗꯨ ꯐꯪꯈꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯌꯥꯏꯃ ꯑꯣꯊꯦ ꯀꯩ ꯎꯃꯪ ꯋꯥꯃꯪꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯕ ꯑꯃꯁꯨꯡ ꯃꯌꯥꯝꯕ ꯑꯍꯜ ꯑꯣꯔꯥ ꯂꯥꯏꯅ ꯑꯉꯝꯕ ꯆꯤꯡꯒꯤ ꯁꯨꯛꯂꯕ ꯂꯣꯛꯅꯨꯡ ꯑꯁꯤꯗ ꯂꯩꯕ ꯍꯥꯏꯅ ꯌꯥꯅꯔꯤ꯫ ꯃꯆꯤꯜ ꯃꯅꯥꯎ ꯑꯍꯨꯝ ꯑꯁꯤ ꯃꯥꯒꯤ ꯃꯥꯒꯤ ꯂꯩꯐꯝꯗ ꯆꯠꯅꯕ ꯃꯇꯝ ꯌꯧꯔꯛꯂꯤ꯫ ꯃꯌꯥꯝꯕ ꯑꯍꯜ ꯑꯣꯔꯥ ꯂꯥꯏꯅ ꯑꯍꯧꯕꯗꯒꯤ ꯍꯧꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯝꯕ ꯑꯥꯂꯤꯌꯨ ꯃꯤꯒ ꯃꯨꯛꯅꯗꯨꯅ ꯈꯠꯅ ꯆꯩꯅꯕ ꯇꯧꯕ ꯄꯥꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯑꯥꯂꯤꯌꯨ ꯃꯤꯅ ꯃꯍꯥꯛꯄꯨ ꯃꯃꯤꯠꯅ ꯎꯕꯗꯤ ꯄꯥꯝꯂꯝꯗꯦ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯐꯝ ꯆꯠꯂꯝꯗꯥꯏꯗ ꯃꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯀꯌꯥ ꯌꯥꯝꯅ ꯊꯧꯕꯒꯦ ꯍꯥꯏꯗꯨꯅ ꯌꯦꯡꯅꯤꯡꯈꯤ꯫ ꯃꯍꯥꯛꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯃꯤꯗ ꯃꯍꯥꯛꯄꯨ ꯎꯕ ꯉꯝꯃꯤ ꯍꯥꯏꯈꯤ꯫ ꯑꯣꯔꯥ ꯂꯥꯏꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯍꯥꯛꯅ ꯑꯊꯥꯞꯄ ꯃꯐꯝ ꯑꯗꯨꯗ ꯂꯣꯠꯇꯨꯅ ꯂꯩꯔꯒ ꯃꯤꯗ ꯃꯍꯥꯛꯄꯨ ꯎꯕ ꯉꯝꯕ꯭ꯔꯥ ꯍꯥꯏꯅ ꯍꯪꯕꯗ ꯎꯕ ꯉꯝꯃꯤ ꯍꯥꯏꯅ ꯈꯨꯝꯂꯛꯈꯤ꯫ ꯑꯣꯔꯥ ꯂꯥꯏꯅ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯗꯨꯅ ꯃꯁꯤꯗꯒꯤ ꯃꯤꯒꯤ ꯃꯃꯤꯠꯀ ꯍꯨꯏꯒꯤ ꯃꯃꯤꯠꯀ ꯑꯣꯟꯊꯣꯛꯅꯈꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯤꯅ ꯍꯧꯖꯤꯛ ꯑꯃꯝꯕꯗ ꯎꯕ ꯉꯝꯗ꯭ꯔꯤꯕꯁꯤꯅꯤ ꯑꯃꯁꯨꯡ ꯃꯁꯤꯗꯒꯤ ꯍꯧꯅ ꯂꯥꯏꯕꯨ ꯎꯕ ꯐꯪꯗ꯭ꯔꯤꯕꯁꯤꯅꯤ꯫ ꯃꯤꯕꯨ ꯁꯤꯍꯜꯂꯤꯕ ꯑꯁꯤꯁꯨ ꯂꯥꯏꯅ ꯐꯠꯇꯕ ꯍꯦꯂꯣꯏ ꯊꯥꯖꯤꯜꯂꯛꯇꯨꯅ ꯍꯥꯠꯇꯣꯛꯂꯤꯕꯅꯤ ꯑꯃꯁꯨꯡ ꯃꯤꯅ ꯂꯥꯏꯕꯨ ꯃꯃꯤꯠꯅ ꯎꯕ ꯐꯪꯍꯜꯂꯕꯗꯤ ꯃꯁꯤꯒꯤꯗꯃꯛꯇ ꯁꯥꯎꯗꯨꯅ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯊꯣꯛꯅꯔꯝꯒꯅꯤ꯫ ꯃꯁꯤ ꯊꯣꯛꯂꯛꯇꯅꯕ ꯂꯥꯏꯅ ꯃꯤꯒꯤ ꯃꯃꯤꯠ ꯑꯁꯤ ꯍꯨꯏꯒꯤ ꯃꯃꯤꯠꯇ ꯑꯣꯟꯊꯣꯛꯈꯤꯕꯅꯤ꯫ ꯀꯥꯏꯅꯔꯝꯗꯥꯏꯗ ꯑꯣꯔꯥ ꯂꯥꯏꯅ ꯃꯅꯥꯎ ꯑꯇꯣꯟꯕ ꯑꯥꯂꯤꯌꯨ ꯃꯤꯗ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯅꯠꯇ꯭ꯔꯒ ꯑꯉꯥꯡꯕ ꯆꯥꯒꯗ꯭ꯔꯥ ꯍꯥꯏꯅ ꯍꯪꯈꯤ꯫ ꯃꯤꯅ ꯑꯇꯦꯛꯄꯁꯨ ꯑꯉꯥꯡꯕꯁꯨ ꯑꯅꯤꯃꯛ ꯆꯥꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯛꯏ꯫ ꯃꯁꯤꯗꯒꯤ ꯃꯤꯑꯣꯏꯕꯒꯤ ꯃꯔꯛꯇ ꯑꯉꯥꯡ ꯑꯍꯜ ꯈꯥꯛꯇꯅ ꯃꯤ ꯄꯪꯁꯤꯗ ꯁꯤꯔꯤꯕꯁꯤꯅꯤ꯫ ꯃꯁꯤ ꯍꯪꯕ ꯂꯣꯏꯔꯒ ꯑꯣꯔꯥ ꯂꯥꯏꯅ ꯑꯥꯂꯤꯌꯨ ꯃꯤꯗꯒꯤ ꯇꯣꯈꯥꯏꯅ ꯂꯩꯈꯤ꯫ ꯑꯣꯊꯦ ꯀꯩꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯇꯣꯟꯕ ꯑꯥꯂꯤꯌꯨ ꯃꯤꯗꯒꯤ ꯊꯥꯞꯅ ꯆꯠꯈꯤꯅꯕ ꯃꯇꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯤ꯫ ꯃꯍꯥꯛꯇꯤ ꯃꯅꯥꯎ ꯅꯨꯄꯥ ꯑꯗꯨ ꯊꯤꯅ ꯊꯤꯅ ꯇꯧꯕꯤ ꯑꯗꯨꯅ ꯃꯤꯅ ꯃꯥꯕꯨ ꯌꯥꯝꯅ ꯀꯤꯅ ꯑꯃꯁꯨꯡ ꯆꯦꯛꯁꯤꯟꯅ ꯂꯣꯏꯅꯔꯝꯃꯤ꯫ ꯀꯩ ꯑꯁꯤ ꯃꯆꯤꯜ ꯃꯅꯥꯎ ꯅꯨꯡꯁꯤꯕꯒꯤ ꯋꯥꯈꯜ ꯀꯌꯥ ꯂꯩꯔꯝꯗꯦ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯥꯂꯤꯌꯨ ꯃꯤ ꯑꯗꯨ ꯃꯍꯥꯛꯅ ꯆꯥꯊꯣꯛꯅꯤꯡꯂꯝꯃꯤ꯫ ꯃꯅꯥꯎ ꯅꯨꯄꯥ ꯑꯥꯂꯤꯌꯨꯅ ꯃꯍꯥꯛꯀꯤ ꯄꯨꯛꯅꯤꯡ ꯑꯁꯤ ꯈꯪꯂꯝꯃꯤ ꯑꯗꯨꯅ ꯃꯍꯥꯛꯄꯨ ꯑꯍꯤꯡꯗ ꯆꯥꯊꯣꯛꯈꯤꯒꯗ꯭ꯔꯥ ꯍꯥꯏꯅ ꯆꯤꯡꯅꯔꯝꯃꯤ꯫ ꯃꯈꯣꯏ ꯑꯅꯤ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯤꯉꯩꯗ ꯀꯩꯅ ꯃꯅꯥꯎ ꯅꯨꯄꯥ ꯑꯥꯂꯤꯌꯨ ꯃꯤꯗ ꯃꯍꯥꯛ ꯑꯍꯤꯡ ꯀꯗꯥꯏꯗ ꯇꯨꯝꯒꯗꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫
ꯑꯥꯂꯤꯌꯨꯃꯤꯅ ꯑꯍꯤꯡꯗ ꯃꯍꯥꯛꯇꯤ ꯂꯩꯃꯥꯏ ꯃꯊꯛꯇ ꯇꯨꯝꯒꯅꯤ ꯍꯥꯏꯅ ꯃꯔꯧ ꯂꯩꯅ ꯈꯨꯝꯂꯛꯂꯝꯃꯤ꯫ ꯑꯣꯊꯦ ꯀꯩꯅ ꯅꯨꯡꯊꯤꯜ ꯆꯨꯞꯅ ꯀꯣꯏꯆꯠ ꯆꯠꯂꯨꯔꯒ ꯑꯍꯤꯡ ꯊꯦꯡꯅ ꯍꯜꯂꯛꯏ꯫ ꯀꯩ ꯆꯠꯊꯣꯛꯈ꯭ꯔꯤꯉꯩꯗ ꯑꯥꯂꯤꯌꯨꯃꯤꯅ ꯈꯨꯗꯦꯡ ꯑꯃ ꯏꯁꯤꯡ ꯄꯤꯛ ꯊꯟꯅ ꯍꯥꯞꯂꯒ ꯃꯗꯨꯗ ꯃꯥꯒꯤ ꯍꯤꯞꯅꯕ ꯐꯃꯨꯡ ꯁꯦꯝꯂꯦ꯫ ꯈꯨꯗꯦꯡ ꯑꯗꯨꯁꯨ ꯑꯃꯨꯛ ꯐꯤ ꯑꯃꯅ ꯀꯨꯞꯁꯤꯜꯂꯤ꯫ ꯑꯣꯊꯦ ꯀꯩꯅ ꯑꯍꯤꯡ ꯑꯊꯦꯡꯕꯗ ꯍꯜꯂꯛꯂꯒ ꯃꯌꯨꯝꯗ ꯂꯣꯟꯅ ꯆꯪꯂꯛꯏ꯫ ꯍꯦꯛ ꯆꯪꯂꯛꯄꯗ ꯈꯨꯗꯦꯡꯗ ꯐꯤꯅ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯥ ꯑꯥꯂꯤꯌꯨꯃꯤ ꯑꯣꯏꯔꯕꯣꯏ ꯅꯤꯡꯗꯨꯅ ꯐꯤ ꯑꯗꯨ ꯂꯧꯊꯣꯛꯂꯒ ꯈꯨꯗꯦꯡ ꯃꯅꯨꯡꯗ ꯆꯣꯡꯊꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯅꯥꯎꯅꯨꯄꯥ ꯑꯗꯨꯗꯤ ꯑꯇꯣꯞꯄ ꯃꯐꯝ ꯑꯃꯗ ꯆꯠꯇꯨꯅ ꯐꯃꯨꯡ ꯁꯦꯝꯂꯒ ꯇꯨꯝꯂꯝꯂꯤ꯫ ꯃꯔꯝ ꯑꯁꯤꯅ ꯃꯍꯥꯛ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯣꯊꯦ ꯀꯩꯅ ꯆꯥꯒꯗꯕꯗꯒꯤ ꯀꯜꯍꯧꯔꯦ꯫ ꯈꯨꯗꯦꯡ ꯃꯅꯨꯡꯗ ꯏꯁꯤꯡꯗ ꯇꯥꯗꯨꯅ ꯄꯨꯝꯆꯣꯠ ꯆꯣꯠꯄꯗꯨ ꯎꯕꯗ ꯃꯅꯥꯎꯅꯨꯄꯥꯅ ꯀꯔꯤ ꯇꯧꯔꯦ ꯍꯪꯂꯛꯄꯗ ꯑꯣꯊꯦ ꯀꯩꯅ ꯑꯁꯨꯝ ꯁꯥꯟꯅꯔꯤꯕꯅꯤ ꯍꯥꯏꯅ ꯈꯨꯝꯂꯝꯃꯤ꯫ ꯑꯣꯊꯦ ꯀꯩꯒ ꯂꯩꯃꯤꯟꯅꯕꯁꯤ ꯑꯁꯨꯝ ꯅꯨꯡꯉꯥꯏꯔꯛꯇ꯭ꯔꯦ꯫ ꯑꯗꯨꯅ ꯑꯥꯂꯤꯌꯨꯃꯤꯅ ꯀꯝꯗꯧꯅ ꯃꯍꯥꯛ ꯊꯥꯗꯣꯛꯈ꯭ꯔꯁꯤꯒꯦ ꯍꯥꯏꯅ ꯈꯜꯂꯛꯏ꯫ ꯑꯥꯂꯤꯌꯨꯃꯤꯅ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯣꯊꯦ ꯀꯩꯗ ꯃꯍꯥꯛꯅ ꯈ꯭ꯋꯥꯏꯗꯒꯤ ꯀꯤꯕꯁꯤ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯈꯨꯝꯃꯨ ꯌꯥꯔꯝꯗꯦ꯫ ꯑꯗꯨꯕꯨ ꯃꯃꯩꯗ ꯀ꯭ꯔꯣꯛ ꯀ꯭ꯔꯣꯛ ꯄꯨ ꯂꯥꯎꯕ ꯃꯈꯣꯜ ꯑꯁꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯀꯤ ꯍꯥꯏꯔꯛꯈꯤ꯫ ꯃꯈꯣꯜ ꯑꯁꯤꯗꯤ ꯄꯨꯡ ꯑꯆꯧꯕ ꯑꯃꯁꯨꯡ ꯎꯇꯣꯡ ꯑꯍꯣꯕꯒꯤ ꯃꯈꯣꯜꯅꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯑꯥꯂꯤꯌꯨꯃꯤꯅ ꯃꯌꯥꯝꯕ ꯌꯥꯏꯃ ꯑꯣꯊꯦ ꯀꯩꯅ ꯀꯤꯔꯕ ꯄꯣꯠ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯄꯨ ꯇꯥꯟꯊꯣꯛꯈ꯭ꯔꯒꯦ ꯈꯜꯂꯦ꯫ ꯅꯣꯡꯃ ꯑꯥꯂꯤꯌꯨꯃꯤꯅ ꯐꯛ ꯑꯃ ꯁꯥꯔꯝꯃꯤ꯫ ꯑꯣꯊꯦ ꯀꯩꯁꯨ ꯃꯅꯥꯛꯇ ꯆꯪꯂꯛꯇꯨꯅ ꯐꯝꯂꯔꯦ꯫ ꯑꯁꯨꯝꯅ ꯐꯝꯗꯨꯅ ꯑꯥꯂꯤꯌꯨꯃꯤꯅ ꯁꯥꯔꯤꯕꯗꯨ ꯃꯍꯥꯛꯁꯨ ꯌꯥꯎꯅꯤꯡꯂꯦ꯫ ꯐꯛ ꯁꯥꯕꯗꯨ ꯑꯥꯂꯤꯌꯨꯃꯤꯅ ꯌꯥꯕꯗꯒꯤ ꯀꯩ ꯑꯗꯨꯁꯨ ꯌꯥꯎꯁꯤꯜꯂꯦ꯫ ꯑꯗꯨꯕꯨ ꯊꯨꯅꯃꯛ ꯐꯛ ꯑꯗꯨ ꯀꯣꯟꯁꯤꯜꯂꯒ ꯏꯊꯧ ꯊꯧꯑꯣꯏꯗꯅ ꯃꯁꯥꯗ ꯀꯨꯞꯁꯤꯜꯂꯒ ꯀꯩ ꯑꯗꯨ ꯇꯨꯝꯊꯣꯛꯈ꯭ꯔꯦ꯫ ꯑꯥꯂꯤꯌꯨꯃꯤꯅ ꯈꯨꯗꯣꯡꯆꯥꯕ ꯑꯃ ꯐꯪꯂꯗꯨꯅ ꯀꯤꯕ ꯄꯣꯛꯄ ꯌꯥꯕ ꯐꯛ ꯑꯃꯅꯦ ꯆꯐꯨ ꯑꯃꯅꯦ ꯂꯧꯔꯨꯔꯒ ꯄꯨꯟꯅ ꯇꯨꯝꯂꯤꯕ ꯑꯣꯊꯦ ꯀꯩꯒꯤ ꯃꯃꯩꯗ ꯄꯨꯟꯁꯤꯜꯂꯦ꯫ ꯑꯍꯧꯕ ꯎꯇꯣꯡ ꯑꯃ ꯊꯤꯔꯨꯔꯒ ꯌꯥꯝꯅ ꯃꯈꯣꯜ ꯍꯧꯅ ꯑꯣꯊꯦ ꯀꯩꯒꯤ ꯃꯅꯥꯀꯣꯡꯗ ꯈꯣꯡꯂꯨꯔꯦ꯫ ꯑꯣꯊꯦ ꯀꯩꯗꯨ ꯀꯤꯔꯗꯨꯅ ꯃꯤꯀꯞ ꯊꯣꯔꯛꯂꯦ ꯑꯗꯨꯒ ꯃꯃꯩꯗ ꯄꯨꯜꯂꯤꯕ ꯄꯣꯠ ꯃꯌꯥꯝ ꯑꯗꯨ ꯄꯨꯔꯗꯨꯅ ꯆꯦꯟꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯀꯩ, ꯃꯤ ꯑꯃꯁꯨꯡ ꯂꯥꯏ ꯑꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯃꯤꯟꯅꯈꯤ꯫ ꯍꯩꯔꯥꯡ ꯂꯩꯔꯥꯡꯅ ꯄꯨꯖꯔꯛꯂꯤꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯁꯤ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯤ꯫ ꯍꯌꯦꯡꯒꯤ ꯅꯨꯃꯤꯠꯇ ꯁꯤꯗꯒꯤ ꯍꯦꯟꯅ ꯅꯨꯡꯉꯥꯏꯕ ꯐꯨꯡꯒꯥ ꯋꯥꯔꯤꯒ ꯂꯣꯏꯅꯅ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯃꯨꯛ ꯊꯦꯡꯅꯃꯤꯟꯅꯔꯁꯤ꯫